ngasi January tang kumapan fawada Lanjennariba imong lising ahum ga satrit lomgi miyo lising tarataruk samanga makoi gi hana gi Leipham singda Khunda Leitahanba Ngamkhre lagliba March kunthra mathai fawada imong lising tara helbagi miyo lising nifu hena Masagi mayumda nauna Khunda Leitahana na papandam thamli haina Manipur laingaki Chief Secretary Dr. Punit Kumar Gwelna Phongdorakli Chief Secretary na khuyek piraduna ngasi thadoraki bacherulamada Lanjennariba sing makoi gi lauri yumphamda Khunda Leitahana na bahauji fawada lupa crore chamuk kunmarirom thadokre irang asina maram oiduna Lanjennariba imong lising ani gachani henbagi mi lising tararom haukiba sahi lising ani kunmanga gi December fawada nauna Khunda Leitahanba Ngamkhre mahakna makhatana Khunda Leitahanba gi thabak khumang yang sinanaba tumna mang takraba yumsing amuk hanna sananaba special PMAYG Pradhan Mantri Awas Yojana Gramin gi makhada yum lising tarelom sananaba sanction tawkhre hairiba yumsing sabagi thabak su khumang yangna sangsinduna loisilapagi phibamda leire Lanjennariba miyosing relief camp tagi maming tagi oina naungna masagi yumphamda Khunda Leitahanba khak natana makhoi gi punsi soida ngamdanaba leiba ngamnanaba honabaga loinana hingnanaba senthok lambi piba mahi masing ningthina tamanba amasung mausagi nungaiba phibamda leiba yananaba lengana thabak paikhatli Lanjennariba sing matam sana amadi soida ngamdanaba nauna Khunda Leitahanba haibasida lengak asina chapsana thabak tawri masigidamak Manipur laingaki Chief Secretary na Chairman oiba amasung Home gi Commissioner Director General of Police DGP amasung laingaki makok thongba official sing na member oiba state level committee ama semduna Lanjennariba sing gi nauna Khunda Leitahanba gi thabak thorum sing kumna yengsli District Magistrate sing gi makhada tongan tongba district sing dasu district level committee sing semduna sab manana thabak tawri hairiba committee sing asina sang naina mifam pangthoktuna khumang yangna thabak paikhat pangamna na bhonari haina zero lasina makha tarkli